Housekansi, Nongmei Painare. AK-47, M16, Moistia Koiswaidasu, Yam Marang Kaina Ure. Aduna Lalaxtang City, Kangasi, AK-47, M16, Amadi G2 rifles, Sigi rifle homesteader, Karamani Ihin of Pavazano. Matang Sitna, 1940s, 50s, Amadi 60s, the Sarkiva, Sigi Nongmei Humusna, Malim Singing a Singasi Oribamas Mong Pibamasi, Ohilak Patahalak Padamuina, Yam Atawa Todang Sing Lodi Ivani. AK-47, M16, G3, Moisikut Amamonga Paikrakadi, Kanamti Kirakavazani. Ado Itawi, Nang Kangbadi Poktavra, Sigi Nongmei Homesteader, Karamani Ifa Fai, Karamana Mamalitang Tangi Kahivasti. Paukum se Kamina Dringai, Makusimado Karamna Saraki Haivagi, Yam interesting or history lady, Maduhana Koi, Tubat Kamina Kisei. Kwai Ahanmada Lazari, Kwaigi, AK-47. AK-47 asi Soviet Union da Sigi Mikhail Kalashnikov haribni pasna sakivani. Mana karigidamak sakriva. German landarakpa matamda maribak Russia bu ngaknabgidamak. Masamak su lanmi amu oriba Mikhail Kalashnikov landa suklami. Asopa paglakpa ngaina mana phamungda yata aduna leidingai. Landbung de show so puslaki lan missing atuna thazani ngai oidraba ngahakli ta bera to gunba moina paidi rifle gi matang da wakat padu mana yam tuina tarame masdagi Kalashnikov na wasakivani Germany gi nongmei singa lambana ba yagadaba nongmei amadi ma soidana semagi haina jahi khara changna nainaraba matungda mana model 1947 gi automatic warab Kalashnikov AK-47 si puthurakivani Masi Hanadai Leramabo American M1 Gideon Amadi, German STG-44 Hariba, rifle anisigi, Magi best picture season of the Gumba, hybrid ni. Light on hide of the AK-47 SE, machine gun Amagi Shakti Amadi, rifle Amagi Mapatam Amadi, Asan Bakapunsul level, combined dose level, could lie in high VI. 7.62 by 39mm. M43 gi Nongmei Muruto, cartridge season of Nongmei Siputurapati Russiana. Moigi communist allies in the Sigi Nongmei supply of Sinduna, Cold War Manunda, Korea and the Vietnam da America, Moina Ningbuka Hinkivani. Vietnam War Manungni Maraktana, Maraktachagi, Baramdi Maraktat the Lapasel Krasi, Awana Tarabs in the Tengbangs of the Su, Adam Seasonase. Adom trusted over online gaming app Pambibra. Pambiragadi, most play app asi, suggest of Zage. Must the equine registration to book the 150 free bet so in a fungani. Must the Gadom live cricket bet over the Kisno games in Sanava, Hobodum Yarani. First deposit 5,000 free bet amasu fungani. Aduga deposit Kudingi, 10% free bonus amasudum pungani. Most play the up to rupees 20,000 Faugi, 100% welcome bonus offer amasupiri. Most plays equine friends in the refer to Bomatam the rupees 1,000 bonus amasudum pungani. Games in Sanavada, Karimba loss or Yaurgasu up to rupees 5 lakh Faugi, 15% cashback Pirakani. So you can play again and win. All time instant withdrawal Samsung deposits available oi. Any issue with them anytime. Contact to Pirakani. Most play official Facebook page positive review amadi comments piba matamdasu. Extra free rupees 200 bonus pangani. Sale thava. Haidi betting suntaw tawdana earn tawbo pamiragasu. Agent oibiraga adongi players sing na sanarpdagi 50% direct commission tanbasu yahalli. Pambibasing na pin comment gi link phangbigani. Adumna sign up tawbada promo code refer code ki mathau kaisu tade. Free the registration tawbiraga most play dagi makal mathal bonus claim tawba hobiro. All the best. Vietnam War manungni American singna Landbungda AK-47 ga lambanaba yagadava caliber pictharaga velocity wankatpa nongmei darkar tarakpudagi moine M16 si saba horukivane Vietnam land manungdagi hona si nongmei si US land missing marakta yam popular oirakhi karigisa oidani mamangda leramba M series nongmei singdagi khwaidi siznab nungaibasi man oiravane mathangdam leide G3 Sigi rifles di karilam da sarpuno haibdo dom noina comment da thambiramo adudi aikwe huzik
malimda khwai maming chalaba rifle ahum AK-47 M16 amadi G3 moi ahum sigi mamal matha karamna khwai hen tangi haibadu mu khangminarase mamal gi matang se moi gi model amadi kadai di lay haibadu gi matung inna kheti khetnagane adubu nongmei ahum sigi manungda khwai gi hongba hairagadi AK-47 ne mai mamal se basic model da dollar samri dagi satur phaugi manungda leigale AK-47 dagi M16 na tang behele madi US dollar lising amaga chani faudi adum yogale aduga nongmai ahumsta mamal khwai gi tang ba hairagadi G3 na oire madi dollar lising ani dagi ani chaunga phau yoribani aduga matangsta koina khangjinba yaba wa amuna nongmai amagi mamal tangba tangdaba haibasi masil lepa matamda magi marugi mamal kya pi haibasna masna maru ina lepi AK-47 da handoisi sigi 7.62 by 39mm saw sangba hongna amadi line phanganba maru usni M16 da hala kapisna sigi 5.56 by 45mm gi mamal khara pokatpa maru usni aduga G3 na seasonary ba maru usna mamangi anis dagi khwai tangkhatlaba 7.62 by 51mm gi sigi marusne aduga aikoina nongmai ama leiba matamda nongmai maru sigi anis kak natana ahin masel changningai maram amasu leiri kadaida accessory da kudamoina scopes sights magazines asina jingba panbadumi ai AK-47 gi high end scope amagi mamal se lupalisin kuntra helibani maramsna accessories singi mamal su yauna pasinna agadi karamba nongmini tang tangi haibasa ki paukhum dasu hong wadum lak poi thui adudi ekwe hosik nongmai hum sigi tawba ngamba magi performance tamu la ase AK-47 long stroke gas piston only bolt stamp receiver na saliva thajaba phajana thamba yaraba kumbi kalen naida maintenance itaw tawdrafau bira tawgandaba malim gi lanmung kyadagi hanna thagana rakrab nongmaini AK-47 semi automatic amani fully automatic modes ani mutta kapthat pi yaraba nongmai ase meter chahum phawdi mapa chumna khut ka chena da kap yai M16 gas system dagi hona M16 ase AK-47 gadi manadre Yangsu yangaga khutsu chumbida mukmaming chappa nongmaini M16 nongmai si meter chonga faudi yam effective oina kapa yai thanglongna kapada kapi midu da handro pa saphudu ikan kandaba haidi recoil low oiba aduga fire rate na wangba maramna M16 yam naiba nongaiba rifle lam oihalli G3 gi operating system masti mathaki inis dagi top G3 di meter satruk phauge rapadi yam effective oina dum shet pi ai nongmai ahum si changdam narabada ahum sidai khwai thajaba thamba yawa uful waiful leikhum leinang marakta bira torukne haibagi chingnab leite seasonaba yaba khwai reliable oibasi AK-47 oi aduga khutkap chenadaba mapa chumburumda lakpadana M16 na winner oi aduga ahum sidagi khwai shakti leiba khwai powerful oibana meter satruk phau irina kapa yaba G3 na oidi dana gan expert sing na hairi